ꯑꯗꯨꯅ ꯃꯩꯇꯩꯒꯤ ꯑꯩꯈꯣꯏꯒꯁꯦ ꯁꯨꯛꯊꯥ ꯊꯥꯅꯕ ꯁꯨꯛꯌꯥ ꯌꯥꯔꯣꯏ ꯋꯥꯀꯥꯏ ꯇꯧꯔꯛꯄ ꯃꯩꯇꯩꯗꯣ ꯇꯧꯔꯒ ꯑꯗꯨꯝ ꯂꯩꯖꯔꯁꯅꯨ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏ ꯔꯤꯀꯣꯒꯅꯥꯏꯖ ꯇꯧꯅꯁꯤ All Manipur Muslim Organization Coordinating Committee amukokna sinduna Imphal gi North AOC da leiba Classic Hotel da Leadership Development Program hybrid thorum ama singlemna pangthokre miyoi cha kaya tinduna pangthokiba thorum aduda national amadi state ki masuk nairaba miyoi kayana president member oina saruk yaki thorum madugi sargom oina All Manipur Muslim Organization Coordinating Committee amukoki president SM Jalal Yauna tongan tongan ba wangang lo sine phongtokkiba mamal yam labo pham khara taminase Somda Vanilla Somda Hasina All Manipur Muslim Organization Coordinating Committee amukokna sinduna Imphal gi North AOC da leiba Hotel Classic da pangthokiba Leadership Development Program haiba thorum asiga mai lenana Ipak TV News na akhanana unajari bami hoisi amukoki President SM Jalani oza haiba Leadership Development Program asi kari wakhalon da kari pandam da sinbano haibidi matangdo sugai no pham kitang thambi ozan ꯑꯩꯈꯣꯏ ꯃꯔꯨ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯁꯦ ꯃꯁꯤꯒꯤ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏ ꯇꯨꯡꯒꯤ ꯐ꯭ꯌꯨꯆꯔꯒꯤ ꯑꯣꯏꯕ ꯊꯕꯛ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯍꯧꯔꯛꯏꯕ ꯌꯪꯒꯔ ꯖꯦꯅꯦꯔꯦꯁꯟꯁꯤꯗꯒꯤ ꯃꯇꯤꯛ ꯆꯥꯕ ꯑꯐꯕ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛꯄꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩꯔꯛꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯨꯒꯨꯝꯕ ꯄꯨꯊꯣꯛꯀꯗꯧꯔꯤꯕ ꯑꯐꯕ ꯂꯤꯗꯔꯁꯤꯡ ꯑꯗꯣ ꯃꯗꯨ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟ ꯆꯦꯟꯕ ꯑꯗꯨꯒ ꯀꯔꯝꯕ ꯀꯦꯔꯦꯛꯇꯔ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔ ꯑꯣꯏꯒꯗꯒꯦ ꯍꯥꯏꯕꯁꯦ ꯃꯁꯤ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯍꯧꯔꯤꯕ ꯑꯗꯨꯒꯨꯝꯕ ꯑꯉꯥꯡꯁꯤꯡꯁꯤꯗ ꯐꯖꯅ ꯃꯗꯨꯒꯤ ꯅꯣꯂꯦꯖ ꯄꯤꯔꯒ ꯃꯗꯨꯗꯒꯤ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯑꯐꯕ ꯑꯗꯨꯒꯨꯝꯕ ꯃꯤꯁꯤꯡꯗꯣ ꯃꯗꯨ ꯑꯩꯈꯣꯏ ꯁꯣꯛ ꯑꯥꯎꯠ ꯇꯧꯔꯒ ꯃꯈꯣꯏꯗ ꯄꯤꯐꯝ ꯊꯣꯛꯄ ꯑꯗꯨꯒꯨꯝꯕ ꯒ꯭ꯌꯥꯟ ꯅꯣꯂꯦꯖ ꯑꯗꯨꯒ ꯃꯈꯣꯏꯗ ꯂꯩꯔꯤꯕ ꯒ꯭ꯌꯥꯟ ꯅꯣꯂꯦꯖꯁꯤꯡꯗꯣ ꯐꯖꯅ ꯑꯦꯛꯁꯄ꯭ꯂꯣꯔ ꯇꯧꯔꯀꯥꯟꯗ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤꯅ ꯀꯔꯝꯕ ꯗꯥꯏꯇ ꯂꯧꯐꯝ ꯊꯣꯛꯏ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯀꯔꯝꯕ ꯃꯤꯠꯌꯦꯡ ꯑꯩꯈꯣꯏꯅ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ ꯃꯁꯤꯒꯤ ꯏꯪ ꯇꯞꯄ ꯑꯃꯁꯨꯡ ꯆꯥꯟꯅ ꯆꯤꯟꯅꯅ ꯍꯤꯡꯃꯤꯟꯅꯕ ꯆꯥꯎꯈꯠꯄ ꯑꯗꯨꯒ ꯏꯔꯝꯗꯝꯁꯤꯒꯤ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯄ ꯑꯩꯈꯣꯏꯒꯤ ꯄꯨꯋꯥꯔꯤꯅ ꯊꯝꯕꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯛꯁꯤꯡ ꯏꯔꯝꯗꯝꯁꯤꯒꯤ ꯑꯗꯨꯒꯨꯝꯕ ꯁꯦꯟꯇꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯍꯤꯁꯇꯣꯔꯤꯀꯦꯜ ꯔꯥꯏꯠꯁꯤꯡꯗꯣ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯅꯅꯕ ꯄ꯭ꯔꯣꯇꯦꯛ ꯇꯧꯅꯅꯕ ꯃꯗꯨꯒꯤ ꯍꯤꯔꯝꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯀꯔꯝꯕ ꯗꯥꯏꯇ ꯂꯧꯒꯗꯕ ꯃꯗꯨ ꯂꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯔꯝꯕ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯗꯒꯤ ꯑꯩꯈꯣꯏ ꯊꯣꯔꯛꯄ ꯃꯊꯧ ꯇꯥꯕ ꯂꯩꯕꯒꯦ ꯊꯕꯛ ꯇꯧꯕ ꯃꯊꯧ ꯇꯥꯕ ꯂꯩꯕꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜ ꯃꯤꯠꯌꯦꯡ ꯑꯗꯩꯗ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯋꯥꯈꯜꯂꯣꯟ ꯑꯣꯏꯖꯔꯀꯥꯟꯗ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯔꯤꯌꯥ ꯀꯌꯥ ꯑꯃꯗ ꯑꯩꯈꯣꯏ ꯃꯍꯩ ꯃꯁꯤꯡꯒꯤ ꯈꯪꯗꯦ ꯑꯇꯩ ꯑꯇꯩ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯀꯌꯥ ꯐꯪꯉꯛꯑꯕ ꯑꯗꯨꯒꯨꯝꯕ ꯌꯨꯠꯁꯤꯡ ꯑꯩꯈꯣꯏꯒꯤ ꯁꯦꯅꯤꯌꯔ ꯌꯨꯠꯁꯤꯡ ꯑꯩꯈꯣꯏ ꯃꯁꯤ ꯄꯨꯟꯅ ꯁꯤꯁꯤꯗ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯒ ꯃꯗ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯑꯣꯏꯕ ꯑꯩꯈꯣꯏ ꯗꯦꯕꯂꯞꯃꯦꯟꯁꯦ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯗ ꯄꯨꯔꯛꯄ ꯌꯥꯒꯗꯒꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯈꯛ ꯃꯌꯥꯝꯗ ꯄꯤꯅꯅꯕ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯃꯤꯠꯌꯦꯡꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯂꯤꯗꯔꯁꯤꯞ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯩꯈꯣꯏ ꯁꯤꯟꯖꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯀꯥꯡꯂꯨꯞꯀꯤ ꯑꯗꯨꯒꯨꯝꯕ ꯌꯦꯡꯊꯤꯅꯕ ꯂꯣꯏꯅꯅ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯚꯥꯏꯑꯣꯂꯦꯟꯁ ꯑꯗꯨꯒ ꯀꯥꯡꯂꯨꯞ ꯑꯃꯒ ꯚꯥꯏꯑꯣꯂꯦꯟꯁ ꯑꯣꯏꯔꯒ ꯂꯩꯔꯤꯉꯩ ꯃꯔꯛꯇ ꯑꯃꯨꯛꯀ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇꯁꯨ ꯚꯥꯏꯑꯣꯂꯦꯟꯁ ꯂꯥꯛꯄ ꯑꯗꯨ ꯚꯥꯏꯑꯣꯂꯦꯟꯁꯁꯤ ꯂꯣꯏꯕ ꯅꯥꯏꯗꯅ ꯁꯨꯝ ꯃꯊꯪ ꯃꯔꯤ ꯆꯠꯊꯔꯛꯄ ꯃꯁꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯥꯡꯂꯨꯞ ꯃꯁꯦꯜꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯗꯨꯒꯨꯝꯕ ꯅꯨꯡꯉꯥꯏꯅꯗꯕ ꯚꯥꯞ ꯇꯥꯅꯗꯕ ꯑꯗꯨꯒꯨꯝꯕ ꯏꯁꯨꯁꯤꯡ ꯑꯗꯨꯇ ꯅꯠꯇꯅ ꯑꯗꯨꯒꯨꯝꯕ ꯃꯦꯇꯔꯁꯤꯡ ꯑꯗꯨꯇ ꯅꯠꯇꯅ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯌꯥꯅꯗꯅꯕ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯈꯠꯅꯅꯅꯕ ꯁꯤꯡꯆꯦꯞ ꯊꯥꯔꯛꯄ ꯑꯗꯒꯤ ꯃꯗꯩꯗ ꯑꯩꯈꯣꯏꯒꯤ ꯃꯩ ꯌꯥꯡꯁꯜꯂꯛꯄ ꯑꯗꯨꯒꯨꯝꯕ ꯊꯧꯑꯣꯡ ꯀꯌꯥ ꯑꯃꯁꯨ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯛꯄ
ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯂꯧꯒꯗꯕ ꯗꯥꯏꯇꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯀꯔꯤꯅꯣ ꯍꯥꯏꯕꯁꯦ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯛꯄ ꯑꯗꯨꯅ ꯁꯤꯒꯤ ꯍꯤꯔꯝꯁꯤꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯒꯤ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯔꯨꯑꯣꯏꯕ ꯊꯧꯗꯥꯡ ꯂꯧꯒꯗꯕ ꯃꯇꯤꯛ ꯆꯥꯕ ꯂꯤꯗꯔ ꯄꯨꯊꯣꯛꯅꯅꯕꯒꯤ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞꯀꯤ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤ ꯁꯤꯟꯖꯕꯅꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯒꯤ ꯑꯩꯈꯣꯏ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯗꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯔꯤ ꯅꯨꯄꯤꯒꯤ ꯂꯨꯞꯁꯤꯡꯗꯒꯤ ꯂꯥꯛꯄ ꯃꯤꯍꯨꯠꯁꯤꯡ ꯌꯥꯎꯔꯤ ꯑꯗꯨꯒ ꯏꯟꯇꯂꯦꯛꯆꯨꯋꯦꯜ ꯑꯦꯀꯥꯗꯃꯤꯁꯤꯌꯟꯁ ꯀꯌꯥ ꯑꯃ ꯌꯥꯎꯔꯤ ꯏꯟꯇꯂꯦꯛꯆꯨꯋꯦꯜ ꯌꯨꯠꯁ ꯍꯥꯏꯕ ꯇꯥꯔꯦ ꯑꯦꯀꯥꯗꯃꯤꯁꯤꯌꯟ ꯌꯨꯠꯁ ꯃꯌꯥꯝ ꯑꯃ ꯌꯥꯎꯔꯤ ꯑꯗꯨ ꯃꯁꯤꯒꯤ ꯃꯌꯥꯝꯁꯤ ꯑꯩꯈꯣꯏ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯀꯥꯟꯗ ꯃꯍꯧꯁꯥ ꯑꯩꯈꯣꯏꯒꯤ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯗꯤꯒꯅꯤꯇꯔꯤꯁꯤꯡꯅ ꯋꯥ ꯉꯥꯡꯕ ꯏꯟꯚꯥꯏꯇꯤꯁꯤꯡꯅ ꯋꯥ ꯉꯥꯡꯕ ꯗꯦꯂꯤꯒꯦꯠ ꯃꯦꯝꯕꯔꯁꯤꯡꯅ ꯇꯥꯔꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯔꯒ ꯍꯟꯅꯕ ꯑꯗꯨꯒꯤ ꯃꯑꯣꯡꯗꯨꯗꯩ ꯈꯤꯇꯪ ꯇꯣꯡꯉꯥꯜꯂꯀꯥꯟꯗ ꯃꯁꯤꯗꯤ ꯂꯥꯛꯏꯕ ꯌꯨꯠꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯐꯪꯉꯛꯄ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁꯁꯤꯡ ꯃꯣꯏꯗ ꯂꯩꯕ ꯅꯣꯂꯦꯖꯁꯤꯡꯗꯣ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯍꯥꯏꯕ ꯊꯤꯝꯁꯤꯗ ꯃꯣꯏꯒꯤ ꯂꯩꯖꯕ ꯑꯟꯗꯔꯁꯇꯦꯟꯗꯤꯡꯗꯣ ꯁꯤꯌꯥꯔ ꯇꯧꯅꯔꯀꯥꯟꯗ ꯑꯃꯒ ꯑꯦꯛꯁꯆꯦꯟꯖ ꯇꯧꯅꯕ ꯕ꯭ꯔꯦꯟ ꯁ꯭ꯇꯣꯔꯃꯤꯡ ꯑꯣꯏꯕ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃꯈꯛ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯄꯥꯡꯊꯣꯛꯏ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯃꯔꯨꯑꯣꯏꯅ ꯄꯤꯁ ꯑꯦꯟ ꯍꯥꯔꯃꯣꯅꯤ ꯄ꯭ꯔꯃꯣꯠ ꯇꯧꯅꯅꯕ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯃꯗꯩꯗ ꯂꯧꯕ ꯌꯥꯕ ꯊꯧꯗꯥꯡ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯣꯔ ꯑꯦꯖꯦꯟꯗꯥ ꯈꯔ ꯂꯩ ꯑꯩꯈꯣꯏ ꯀꯣꯔ ꯏꯁꯨ ꯈꯔ ꯂꯩ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯃꯁꯤ ꯉꯥꯛꯇꯕ ꯌꯥꯗꯕ ꯀꯔꯤꯅꯣ ꯍꯥꯏꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯏꯟꯇꯤꯒ꯭ꯔꯤꯇꯤꯒꯤ ꯏꯁꯨ ꯂꯩ ꯗꯦꯟ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯗ꯭ꯔꯒꯀꯤ ꯄꯤꯔꯛꯏꯕ ꯆꯩꯊꯦꯡꯁꯦ ꯃꯁꯤ ꯆꯞ ꯆꯥꯅ ꯑꯩꯈꯣই ꯃꯄꯨꯡ ꯐꯥꯅ ꯃꯥꯏ ꯄꯥꯛꯅ ꯃꯥꯌꯣꯛꯅꯗꯕ ꯌꯥꯗꯕ ꯑꯩꯈꯣꯏꯒꯤ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯂꯩ ꯃꯗꯨꯗꯩꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯂꯧꯒꯗꯕ ꯑꯩꯈꯣꯏ ꯆꯦꯂꯦꯟꯖꯦꯁ ꯑꯩꯈꯣꯏꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯌꯥꯝꯅ ꯆꯥꯎꯕ ꯑꯆꯧꯕ ꯆꯦꯂꯦꯟꯖꯦꯁ ꯂꯩ ꯑꯩꯈꯣꯏꯗ ꯑꯗꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯑꯩꯈꯣꯏꯒꯤ ꯉꯝꯈꯩ ꯋꯥꯡꯃꯗꯒꯤ ꯄꯤꯔꯛꯄ ꯗꯦꯃꯣꯒ꯭ꯔꯥꯐꯤꯛ ꯑꯩꯈꯣꯏ ꯊ꯭ꯔꯤꯇꯟ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯥꯌꯣꯛꯅꯒꯗꯒꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯃꯁꯨꯡ ꯀꯃꯤꯠꯃꯦꯟ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯕ ꯂꯩ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏ ꯄꯥꯡꯒꯜ ꯈꯨꯟꯅꯥꯏꯅ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯩꯒꯗꯕ ꯌꯨꯠꯁꯤꯡꯁꯤꯅ ꯂꯧꯒꯗꯕ ꯗꯥꯏꯇ ꯀꯔꯤꯅꯣ ꯃꯤꯠꯌꯦꯡ ꯀꯔꯤꯅꯣ ꯍꯥꯏꯕꯅꯆꯤꯡꯕ ꯗꯦꯟ ꯍꯧꯖꯤꯛ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯝꯃꯨꯅꯦꯜ ꯄꯣꯂꯔꯥꯏꯖꯦꯁꯟ ꯁꯟꯗꯣꯛꯄꯒꯤ ꯂꯥꯏꯅꯥꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤꯅ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯗ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯍꯤꯠ ꯑꯦꯛꯁꯆꯦꯟꯖ ꯃꯌꯥꯝ ꯑꯃ ꯂꯥꯛꯄ ꯁꯤ ꯃꯌꯥꯝꯁꯤꯁꯦ ꯑꯩꯈꯣꯏ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯞ ꯑꯩꯈꯣꯏꯒꯤ ꯌꯨꯠꯀꯤ ꯂꯤꯗꯔꯁꯤꯞꯁꯦ ꯄ꯭ꯔꯣꯃꯣꯠ ꯇꯧꯗꯕ ꯌꯥꯔꯛꯇꯕ ꯌꯨꯠꯀꯤ ꯂꯤꯗꯔꯁꯤꯞꯁꯦ ꯌꯥꯝꯅ ꯃꯁꯤꯡ ꯌꯥꯝꯅ ꯊꯣꯛꯇꯕ ꯌꯥꯔꯛꯇꯕ ꯃꯔꯝꯗꯤ ꯈꯨꯟꯅꯥꯏ ꯑꯃ ꯀꯟꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯂꯤꯗꯔꯁ ꯃꯌꯥꯝ ꯑꯃꯈꯛ ꯊꯣꯛꯂꯛꯄꯒꯤ ꯃꯊꯧ ꯇꯥꯕ ꯂꯩꯕꯗꯣ ꯃꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯗꯨ ꯃꯤꯠꯌꯦꯡ ꯊꯝꯖꯔꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏ ꯂꯤꯗꯔꯁꯤꯞ ꯗꯦꯕꯂꯞꯃꯦꯟ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯑꯩꯈꯣꯏ ꯑꯣꯔꯒꯅꯥꯏꯖ ꯇꯧꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯉꯁꯤꯅ ꯑꯔꯣꯏꯕ ꯅꯠꯇꯦ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯈꯔ ꯍꯦꯟꯅ ꯄꯣꯇꯦꯟꯁꯤꯌꯦꯜ ꯂꯩꯕ ꯈꯔ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯏꯟꯊꯨꯁꯤꯌꯥꯁꯇꯤꯛ ꯑꯣꯏꯕ ꯑꯗꯣ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯩꯈꯣꯏꯅ ꯈꯟꯇꯣꯛꯑꯒ ꯑꯃꯨꯛ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯔꯦꯁꯤꯗꯦꯟꯁꯤꯌꯦꯜ ꯑꯣꯏꯕ ꯅꯨꯃꯤꯠ 7-9ꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯒ ꯁꯤꯜꯂꯒ ꯑꯩꯈꯣꯏ ꯄꯥꯏꯈꯠꯀꯗꯕ ꯁꯦꯔꯤꯁ ꯑꯣꯐ ꯑꯩꯈꯣꯏ ꯀꯩꯅꯣ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯌꯥꯝ ꯑꯃ ꯂꯩꯔꯤ ꯂꯤꯗꯔꯁꯤꯞ ꯒ꯭ꯔꯨꯝ ꯑꯞ ꯇꯧꯅꯅꯕ ꯃꯗꯨꯒꯤ ꯃꯤꯠꯌꯦꯡꯗꯩꯗ ꯇꯧꯕꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯦज ꯑ ꯍꯣꯜ ꯃꯁꯤꯁꯤꯗ ꯄꯥꯡꯒꯜ ꯀꯝꯃꯨꯅꯤꯇꯤꯅ ꯕꯤꯡ ꯑꯦꯖ ꯑ ꯁꯤꯃꯦꯟꯇꯤꯡ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯅ ꯅ꯭ꯌꯨꯇ꯭ꯔꯦꯜ ꯀꯝꯃꯨꯅꯤꯇꯤ ꯋꯤꯠ ꯄꯤꯁ ꯑꯗꯨꯒ ꯄꯤꯁ ꯋꯤꯠ ꯗꯤꯒꯅꯤꯇꯤ ꯑꯩꯈꯣꯏꯅ ꯂꯧꯒꯗꯕ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤꯁ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯂꯩꯔꯤ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯑꯗꯨꯒꯨꯝꯕ ꯌꯨꯠꯁꯤꯡꯁꯦ ꯃꯁꯤ ꯂꯤꯗꯔꯁꯤꯞ ꯑꯣꯏꯅ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯃꯗꯨꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯒꯗꯕ ꯃꯊꯧ ꯇꯥꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯍꯥꯏꯅ ꯈꯜꯂꯀꯥꯟꯗ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯁꯤꯟꯖꯕꯅꯤ ꯃꯈꯥ ꯇꯥꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯅꯤꯡꯉꯤ ꯑꯩꯈꯣꯏ ꯑꯐꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯆꯠꯁꯤ ꯑꯩꯈꯣꯏ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯀꯟꯐ꯭ꯂꯤꯛ ꯄꯨꯔꯛꯅꯅꯕ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯃꯊꯧ ꯇꯥꯕ ꯂꯩꯇꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯑꯃꯅ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯑꯩꯈꯣꯏ ꯔꯤꯀꯣꯛꯅꯥꯏꯖ ꯇꯧꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤ ꯃꯁꯛ ꯈꯪꯅꯁꯤ ꯑꯃꯅ ꯑꯃꯒꯤ ꯑꯥꯏꯗꯦꯟꯇꯤꯇꯤꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯄꯤꯅꯁꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂగ్ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯏꯟꯁꯥꯅꯤꯌꯠ ꯍꯥꯏꯕ ꯇꯥꯔꯦ ꯍ꯭ꯌꯨꯃꯦꯟ ꯕꯤಯಿಂగ్ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯍꯤꯡꯃꯤꯟꯅꯕꯒꯤ ꯍ꯭ꯌꯨꯃꯦꯅꯤꯇꯤꯗ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯦꯞꯃꯤꯟꯅꯅꯕ ꯇꯧꯁꯤ ꯂꯣꯏꯅꯅ ꯃꯅꯤꯄꯨꯔ ꯑꯦज ꯑ ꯍꯣꯜ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯑꯣꯕꯖꯦꯛꯇꯤꯚ ꯑꯩꯈꯣꯏꯒꯤ ꯀꯃꯟ ꯏꯟꯇꯔꯦꯁ ꯑꯗꯨꯒ ꯀꯃꯟ ꯑꯦꯖꯦꯟꯗꯥ ꯁꯤꯗꯩꯁꯤꯗ
कांगलुप फुरुप अमतना मणिपुर की इंटीग्रिटी अमसुंग आखोई कमन कोज सोकदब थबक तौनरोइसि नोइना अखोई मसेल के मरक्ता लेनरिबा खेनबा अखोई मसेल के मरक्ता लेनरिबा मिसअंडरस्टैंडिंग मयाम से इश्यूज मयाम से थ्रू डायलॉग अखोई नुसीबा फाजबा वारी वताई सानबा मदुगे खुथांगदा अखोई रिजॉल्व तौननबा होनमिनसी हाइबा दुमा मेसेज सिंग की प्रोग्राम से मरी लेना मणिपुर का लेबिरिबा इलेक्सा पुनमक्ता अखोई इरेस्पेक्टिव ऑफ अखोई कम्युनिटी अखोई इसी मेसेज से मैं हमने थम सके प्रमाण अमखतंग पीजगे प्रेजेंट हुजी की पाउकुम पीगनी हायरगदी मदो लीडरशिप की क्वालिटी नत्ते नि मफम मतगी मतुंग इन पाउकुम पीबा ताई लाइरिक अइमोंद लई पांगल जगोई लई पांगल की इशै सु लई ओलेमा सिंगना मसी अखोइदि आउटडोर नत्तीबा इनडोर नेबा अखोइ कल्चर से अयाम मतंदि इनडोर ओइगल्लेबा मसीगी मरम चाबा लाइरिक मतिक चाबा लाइरिक पांगन की कल्चर द लई तौइमसुम पांगन की कल्चर दि कनागा सिमिलर ओइगनी मैतै ग सिमिलर ओइबा कल्चर लेगनी करिनो हेबदा अखोइदि इपी थौसिंदो मैतै ngaktan ओइरखिबनि मतमदुदा इपु सिंगना इपु थौसिंगना नरमसिंदो मैतै नुपि सिंग अयाबा योंबा लगा लाखिबनिना सिदा आई मैतै ने इबल लाइरिक अमक्तन नै मनिं पलंगे अरांफम यस आई वजाइन दरगा हरित वरी सारम मेको अरांफम हाइबल लाइरिक अम मैतै ने इबल लेबा अरांफम सिदा 80% मैतै की 100 मखो ये कल्चर की इबनिको अदुदा 80% पंगन के कल्चर के सिमिलर ओइबि याउरिनेबा अरांफम बिलाइदा मैतै की एको ये करी थीजब चंगबगी मतंग से अखोइसु थीजब चंद्रो पनक्वा पुबा खाइबा अहल लमन की मांगोन काबा मैतै सु तवी पांगन सु तवी सि सिमिलर कल्चर करी की इपि थौसिंदो मैतै ओइरुबा अदुननी अदुन मैतै के खोइगसे सोक्था थाना सोया जरोय वकाइ तोर को मैतै दो तौरगा अदुम लैजरस अखोइ ताबिरु नुमाय वात तादि तसलु अदुगा आइगी ब्रदर जमाल गुंबा सोशल एक्टिविस्ट होने लेरिबसिंगने ngasi silibu sungo maram chaba platform silagane maram chaba speaker na nganga kanda mafam chaba matam chaba da mokhoibu defeat tawseba ngangbiru noba wathi warem to biru noba xyz ngam do mabu promote to boina thoeba mabu michet wangkhalan bi mong da thoi hajebni da culture leiko si he tok podena si buje culture leite mi suklai leite dunia da Well, somebody,